Hello guys, mayam kurumjari. Mami Mapao gi kontraga mangarak sub episode asida taram okchabaga loinana. Mamangi kontraga marirak sub episode kedamakta mayam na pibira ki feedback singi damakta su pumna magpu haininga leitana thakat pa phongdokchari. Ngasigi episode asida mayam gi damakta kari karama Mapao sing pujarak libagi haibadu ahanbada thamjage. Ngasigi ahanbo ina thamjari Mapao asi Mami Tawan Foundation gi saruk ama oiriba Mami Tawan app sigi jersey amadi website launch tawkhibagi pawdamni. Omlet haina mingthon ba Manipuri feature film amagi yaifa thawni pangthokhibagi Mapao na ngasigi ani shubu khudol oina thamjari. Ahum subu oina thamjari ba asi Home Films Manipur gi banner makhada puthokadaba inam mahaina mingthon ba film amagi yaifa thawni pangthokhibagi Mapao ni. Again, ngasigi mari shubu oina thamjari ba asisu TriStar Cinema gi banner makhada puthokadaba singna bahaina Manipuri film amagi yaifa thawni pangthokhibagi Mapao ni. Shumang kumai loop Peacemaker Artist Association gi Foundation de pangthokhibagi pawdam na ngasigi manga subu Mapao oina thamjari. Bangalore Fashion Week ta Robert Naram gi collection na miyam gi pukning shumhatkibagi pawdam na taruk shubu Mapao oina khudol tamjagani. Taret shubu oina thamjari ba khudol asina Mr. Mistress amadi Miss Iowa India 2018 gi state audition pangthok lagani haibagi Mapao ni. Ngasigi aroiba amadi nipan subu oina thamjari ba Mapao asina lakliba October ki tang taruk amadi tareta Manipur gi ahamba designer week pangthok kadoriba sigi audition pangthokhibagi pawdam ni. So guys, ahan bo ina thamjari ba yamna chinglem na amadi mapung fana Mami Tawan app sigi jersey amadi website launch tawkhibagi Mapao asi kamdaw bagi haiba adu mayam punna minyeng taminasi. Hi guys, this is Tenzing. Ako nozik laser pam asi hotel Imphal dani. Tawri function asine am nungai function makal amagini Mami Tawan FC gi website amasung jersey launch tawgi adung function ni. Function si matang je yamba kari matang dano aduga ngasi celebrities mayam tilli. Tawgadori function sina kari kari kamay tawdori gi haftang mayam da kangan biram. Mami Tawan Foundation have si koigi wakal manaba koigi Manipur gi damakta haitare thabakari gumba khara saukatorang amasung Manipur gi yaikanaba. Tabakara sumana tawgena khanjaba wakal manaba mioisingi apunba group amani masi non governmental organization amani aduga non profit foundation amasune masigi foundation asida film gi chenja chongjaba mi kaktanatana atopa profession medical line degi technical line engineering aduga toto profession mayam degi businessman entrepreneur mayam su yauri aduga ngasigi program sina Mami Tawan Foundation hai sigi manung da leiba koigi football club ama Mami Tawan FC namale adugi FC dugi jersey amadi website launch to badu meeting sigi programs adu narominga sagi Mami Tawan FC ze kenogi oigedabra koigi youth singi oigedabna angang singi club oidora natragana kitang kamai to bibo club oigedoi Mami Tawan FCC masi kenoni maroina pull-up kine tasengna koigi professional footballer amata yawba natte adubu football di koigi thamoida yamna nungsijaba aduga Manipur gi football katanatana atopa masana singsi koigi yamna support tokjaba aduga mioi kangbu duna semba team ni ai saju sana ba yawini ai footballer man natraga su ko film namjarga su football am pamjaba football nungsiba masung sana ba yokhatingba team duni Mami Tawan FC de yaris mi loi sur adudi akoi hojik laidiba celebrities akoi gi Manipur gi celebrities actor actor sai tare mainly moi singsu dum yawba masak se ubigidori ba koina Mami Tawan sida hoi adam ba karo yawi actors sing yawi filmmakers adegi de atopa koigi business ki entrepreneur moi makoi yawi aduga medical line degi kono yawi aduga Manipur gi administrative service lady ba kono yawi yamna masi yamna phaba foundation amane masi soidana Manipur kai umakradi thabakradi tawge na khanjaba koigi foundation
now launch the website of Mami Tawan Foundation. Thank you. Hello guys, I'm here Manipur, one of the most handsome, most dashing star Manipur actor, Mr. Reddy Menon. Ngasi tawjari ba khoigi Mami Tawan hariba kano se khoigi actor sing na punjan ba khoigi Manipur gi pham khuting makta khoigi sanaba khona bu pamjaba Manipur gi khoigi silnaw sing bu sports ta puning thogot na ba de khoigi no to drugs yes to life haiba khoigi sigi thim jigi makhada khoigi hawrak limana haron sing bu khoina sports ta hena thawa yaung na bagi khoina message sang thuk pijana ba Manipur gi pham khuting mukta chatlaga khoina football sana jaduna pham dura leiriba na haron sing bu khoina puning thogot na bagi adugu magi thim amada sagasaba gano Mami Mami Tawan haiba team ase dari digi khwaidagi adi football ji da thawa yaung ni na khwaidagi pamjaba team khwaidagi pamjaba player मैम नम धाबिरम आइने याम पामजब से आई ब्राजील पामजगे हंदगी वर्ल्ड कप थदा को ब्राजील याम पामजगे तो आइबक थिबेदगी मा माइथि औरे तो मथंगी वर्ल्ड कप तति सोयदना ब्राजील ने लोगने ने हाइजगे तो आइने पामजब प्लेयर से नेमार जार So that was the foundation of Mami Tawan FC. All the celebrities were looking dashing and beautiful walking down the ramp. Manipur da laiba masak mayam na masak khangbiraba celebrities singna asigumba thaudang kya ama pakat pirakpasi hainingai leitana thagachari Mami Mapao gi maikaidagi asidagi henba matung ta dabasu henna thaudang pakat piru haina pungning thagachari. So this is Derek with Tenzing, your host, and you're watching Mami Mapao. Wow, what an event! Congratulations Mami Tawan Foundation for all your achievements. Iramda Manipur gi damakta karigumba khara tawge khanbiraba foundation gi wakhalon hena mapung fana mai pakpo oibiu. Ladies and gentlemen, now it's time for Yaipathoni. Focus Films and Arts ki ani shubu khudol omelette haina mingthonba amagi Yaipathoni ki thauram poram pata leiba Golden Grill de pangthok khibagi mapao asi kamdau bagi haibadu mi intaminasi. Focus Films and Arts ki anis to bakudol oina putokoto riba omelette haina mingthonba Manipuri feature film amagi Yaipathoni ki thauram haukiba July 13 poram pata leiba Golden Grill de pangthok Laisang Tem Kangan Bagi, Wari Amade screenplay the Yumpam Oiduna, Pinky Tentan Editorum, the Lamzing Lampaki, Togai Loduna Pankat Kadru film Masida, Sana Toyuahing na makeup Kishita, Pangadori, Galipana costume design Tobagalina, Sanjo Ishi Aichna, DOP Togai Logadori. Lamdam masige saknai da Mami Roy, Boni, Bala, Joy Amade, Susmita na Chingmakana, Marui ba Mami Roy in a sakam langa doriba, Manipuri picture film Masina, Miam the Panganga doriba omelette ki mahawos karma mahawno haibado, Kangan na Bagidamak, Mayam Punna, Naimin say. Film zida on the P role check again men protagonist ni. Quite dressing is the on Haba acting actani, Heidi, Kogi Bala, Susmita. Skill yamna laiba aduga mainstream da show mayamna yamna pamna ba moina bu tawdi ata yaba mokoi gi tongan ba magun laiba adu ma actor ko actor ngata film ama nammi aida ama project ama tawri da ama paida ba sigi culture si di laitre ko gi Manipur film industry maramdi akoina film da fangi ba se not only actor khakta na cameraman boy so technician lady bamyamse even director were so sina akona film ama dagi phangiba laiba sentham jina laiba sel gra haitar hingnabagi lambi de satpada waba aduna maram moira kanda akoi project se chahi me yam pai da ya da wa film ani ga kumaga
ai imung pubadi yadabani si main problem asidagi lakpa potni aduna film ji loini to sanara kanda schedule management da akoida adum si adum thoga layaba potni adu masigi pose kogi film industry da market ta yamna phara kana producer da su invest togi paisa yam chong la kana actors sing da su technician sing da su magi phang dok pase mapan na tongnari sumaina ga la kana di masi solve to ngongada khali na tragati husik leiba phibam jidadi schedule management ji kitang adum wa ga sat kani na khali ai yoina di particular film jidadi omelette film jidadi ai commitment pi thokre si project si tawring ai da to pa mata sign tawraroi haibadi ai sida full concentrate toge haibagi yam ki na khanjaraga haija tar character se ai kanna schedule gi awa basi mati si film jidadi ai gi oina di pi dana bo honar ge na saplung na le omelette hai je title name je omelette se khoi gi kangkhou ngou ba hi to thangi sing haibda mentally retard oiba kangkhou ngou ba hi ta na omelette hai ji girman thuga til laga dum sa bi hai dana adu gi ngai gi adu ngak ta sum breakfast oina sum cha ba ora mo be adu da sum emotion je don lom da chingak ba gi na omelette ana maming budi thon ja bane pura wari ye sing wari di khoi film ji yeng ga sida khoi loi hai do de excitement of all right adu sa gi yamna tongan ba makhan gi wari makhan hai ta omelette hai film asi kwai de gi tongan ba ma haw ma phangan ne khalli maram di omelette ai ma'am aduki mate mamang da le na ma'am praja ma'am na di omelette ai habsi sa ba doina le rambani handaki sina film moina ye khanba asum top mawong amada ai khoi gi manaba pinky director pinky na adu ga khoi gi yamba khangan ba editor sina script writer sinam aduki mate wano hona duna film basi hona jarakpani aduna adu film basi ma'am de ki tongan ba awon ba morakani haba thajabulai da pinky ge album amada aise thengna ki adudagi da pinky na hairakpa do sida yawo phangjaban aina lawda role se daboni ge machanu pisateba ide anova artist oibina kaisu haijab sunate aduna senior artist singi moigi haijaba aina jo haijaba andagi moidagi su hai ke hainteno ho takpiba adu myam do injaraga aisu angam mateng ho najari film maming si chak pelam eda anyway production team da mai pak na apan biyaw dana puthok po review haina wispizari anyway dear viewers hariba film asigi damakta chahi manga dagi nipan fawbagi manung da leiba child artist nupi macha amasu kauzari thawa yawba singna try to be hoba yai hawjik amok sumang lila oina sana khraba best play fawba ta khraba inam mahaina mingthon balila bu film oina puthok na bagi damakta yaifa thawni pangthok khibagi mapaw asi amuk mi eng taminasi inam mahaina mingthon bo home films manipur gi banner makada tararak suboina puthok kadaba manipur feature film amagi yaifa thawni gi thoram khas yauki tan ahumda pangthokre komja lising ani taramanga da manipur state kala academy gi sumang lila gi pambak thakta best play ta khraba ranjit ningthauja gi wari de yumpham oiduna puthokhiba sumang kumai adubu nawhongnan amok homeshwari gi lamjing lamtak makhada film moina pan kadoriba se chandra kumar takhel lamna puthokadabani sanjit excel na cinematography gi thongdang lowbagalona feature film asida banners in a makeup lona garlic pan costume gi sintha pangadori pumna mangasi gi matakta nanau sagol mangna music gi thongdang lowbagalori iramdam asigi saknai rabi gokul boni bala Bebita amadi biju lecing bakayana maruai ba mamiroi singoina sakam langa doriba inamma haina mingthon ba feature film ase lamdam ase ki film khongchak lagi tongan ba sakam moina lakne ba kumjal lising tarama padli July 13 da niam ni khodol tamman ngadi damak akna ba pandam Sumang lila dagi film oina naw na among reproduce tawgodori ba asi miyam na soidana pamna ba oisanu mai pak po review haina home films ki production team da su thamzari lepanai de yaifa thawni hojik amuk TriStar films ki banner makhada puthokada ba singna bahaina mingthon ba film amagi yaifa thawni ki tharam asida amuk mai on seminars
3-star cinema ki banner makada ohum suba khudolo ina puthokadaba singnaba haina mingthon Manipuri feature film amagi yaifa thongning ki thoram tha si yau ki batang mangada Imphal ki Thangal bazar da leiba Thangal cinema hall da pangthokre Impact TV na media partner oidun puthokadaba feature film asida JKNP ke na camera drone amadi still na Deepak ibobisak na makeup ki scene tha sing pangdauri Fifth and Livestream na Saipan Sairol kaya amaso Arvin Kajal amadi Ramesh ahumna sahik tamgadori Christina na thawai haksang yaw na lamjing lamtak na Hemendra na puthokadar film masida Ram Charan Medha Amarjit Priyanka amadi Happy Raje na singba Mamiro kaya na maruoy ba saktam sing langgadori Singna bahari ba film asi aina inkhalakliba naha singda focus tawjabani inkhalakliba naha sing asigi masagi baiwat yawjaraklaba talent sing adubu makoina uthokjabagi tanja phangdringaida magi parents sing na haibadi ahalaman sing mapa mama sing na Moina supersit tausen biduna makhoi parentsing dugi apamba haibadi engineer boro doctor boro parentsing duna pamjari ba potu da puna bagi damakta macha singbo supersit tauduna thambi aduna naharun sing asigi masada leijari ba talent asi uthokpa ngamdaduna onatena na atopa sinphamda satkhibadagi ningba kaiba mo ohobadu madugi thimda semjabani aduna asigumba nungaitaba si thoktanabagi damakta aina singna bahari ba film asi pothokjaribani hariba film asi inkhalakliba naha singa made ekhoi manipuri gi samasta yamna achauba kana ba ma pigena haina khali asida sunatana film asi khajana top mayam pothoknariba film asi dagi hendok thoidokpa style amada ai semjagaina khanjana film sida aina laishna nupi amagi yam chawa character ama gi sakon lawe film je hana manipur film puthokiba mangda puthokiba film singdagi yamna top kanina aina khanjai film sida I am interest oi ai do ai gi kaino character je aina yam pamna choose tawjabane singna bayur film si yamna nungai gado film ni wari si top Hollywood film kaya dagi wari sina yam tongan ba wari makhalamoi hari ba film singna bhari film sidai si koi gi siarmi lam gi driver ma sagani wari si amna nungai ba adu yam phajana hit oigado film ni adu kayumba masida ayeng mayam ni yeng bada koi gi yamna nungai na dum yeng biu nungai tana yeng ati nungai tabani film si nungai raga mut nungai raga wakhal monda nungai ni yeng biu matam da nungai ni aina kuma character su kayumba mayama yeng bada nungai ni yeng biu kayumba nungai traga di ai si yam luba pukri thangjing hoba pukri melupa le jagragi aigi ming pranka film singna bahar film asida aina ahanba oina khongdar pane manipur gi film industry sida aduga mayamna su support tawbiyo dunusibiyo aduga ai si matang sida haidi yam thoido henjona haijaba sunate thank you singna bahari film si ngasi yai pathoni thoram sida ishwar gi mafam da producer gi damak amadi film si gi damak tada pray tawjari request tawjari haijari nijari film si apaba film mo ohimdi film di mathang yam thorakadori mayam su mathang yengnaba sem sabiyu TriStar gi singna bahari ba asisu kanana da singna ribano haibadu yengnabige damakta su sem sabiyu and now guys yam na ten break amakhak lobzage break ki matungda makha taba mapau sing amuk min ing taminasi we will be back soon
Hi, Impact TV da sandok chariba Mami Mapao da adom gi host Denimna amukta hanna mayambu taram na okchari. Haujik break ki matung da puzarakli ba asi mayamna sumang lila loop amo oina thoidok na khangnariba Peacemaker Artists Association gi taraga taruk lak shiba foundation de gi thoram uripok ta leiba makhon mani mongsaba gi sangaida pangthok khibagi mapao asi amuk miing taminasi. Manipur State Sumang Lila Festival gi award kya fangkraba made miyam na khwaidi gi pam na yengna balila kya puthok ba Peacemaker Artists Association gi tara taruklak suba foundation day tha se yaw ki batang manga da pangthok re 2002 dagi ngasi phawba sahi tara taruk chupna ekoina thoram asi pangthokna laksabani yam nungai jai ado ngasi ahal laman singchu ekoina sahi khudingi adumak invite tawjaraga ekoina ngamjaba khudol pot khara pijaraga makoigi lambi da ekoisu tung inba ngamjage haibagi thawjala du ekoina nijanabagi thoram ama suni haina thamjage national amadi international gi art festival folk theater festival na singbadi koi saruk khara yajarure ado hariba saruk yariba singsidi india manungdani ado haujikti India ki mapanda atopa lam sing da chala kanda ekoina international theater festival saruk yanana bagi thaurang hoji paikat chabadi hojare production ama tamo makhon mani mongsaba miyam na joi hana khangbi ba Dr. Makhon Mani Mongsaba na ibiba script ama khakta ahan boina koi ATM tongna number thorang tawjari Uripok achom le kai da leiba Makhon Mani Mongsaba gi sangai da pangtok ki thoram da hana da gi chatar ko thoram ama oina sumang lila gi lamda thoidok na miyam na sakhang da oza sinda association as Michael gi angam khol bigna ikai khunna ko utki association gi president Naurem Jiten Kumar na kumja lising ani shumna ani da hauduna leptana pangthokna lakiba foundation de gi thoram asida oza sing da khudol tamba khak natana oza sing asigi mafam da gi thongjal nijabasu thoram asigi saruk amani hana ani boraki thoram da IPR ge retail director Mega Chandra Kongbom Manipur Sahitya Parishad ke president IS Kangjam madi Manipur State Sumang Lila Council ge president Maibum Purnima si leiman chingba lamdam asigi sakna da kyana nat makalasi pamjaba niyoi singa loiduna sarukya Yamna ingtapna amadi mapungfana pangthokhiba thoramni Peacemaker Artists Association gi kumon thoram olakpa chahidasu hena mapungfana pangthokpa ngamba oibiu Haujik amuk Bangalore Fashion Week 2018 da saknaraba fashion designer Robert Nauram gi collection singna miyam gi pukning shumhat khiba amadi lemjiningai oina iramdam asigi nat ki oiba visual singbu mimang da utluba gi paudam asi amuk miing taminasi Bangalore Electronic City da leba Otera Hotel da numit humni chumna pangthokiba Bangalore Fashion Week 2018 da iramdam asigi saknaraba fashion designer amade celebrity singna thoina pamnariba makeup artist Robert Nauram gi collection singna tinkiba miyam gi pungning sumat krei Fashion Week asigi tarasuba edition atuda India pumbada gi haithoi singthoiba designer kun henbana sarugyaki Madura Robert Nauram gi traditional amadi modern design sing fusion lamdam asigi luhongbagi yauna puwari ga sagona duna laklaba design sing loina na sing amadi tammani gi nungsi chanabu bu utliba design haina makhal ahum thon khaidok tuna utkiba mahak collection sing aduna aki among the khoida zabale ba kasigi miyo kya gi pungning sumu pangam kibani amaromda India gi under 17 star footballer Dheeraj Moirang Themna Bangalore Fashion Week 2018 utkiba Robert Nauram collection sing adugi so stopper oina sarukya Congratulations da Robert lemjiningai ni makha tarakpada su iramdam asigi ahenba mingchet purakpa amadi hena mai pakpa oibiu Haujik ngasigi taret subu oina thamjariba Mr. Mistress amadi Miss Iowa India 2018 da saruk yarugadaba Manipur gi mihut sing khanambagi audition pangthok lagani haibagi paudam asi punna amuk miing taminasi Andaman and Nicobar itha da pangthok kadaba Mr. Mrs. amadi Miss Iowa India 2018 da iramdam asigi mahut chinnu na saruk yarugadaba sing khanambagi state audition thasigi lakle batang taramari amadi tara tarukta hotel Imphal gi Sangai Hall da pangthok lagani
हिरमसिंग matang da tha si gyoki batang tareta Manipur Press Club ta paugi mi phama mo pangthok laduna Innovative Artists Welfare Association Iowa Indian Beauty Pageant ki National Director Vomishan Khabana audition asi Manipur da anirak subo ina pangthok kadabane nupi angang da miot minai chathaba lepsi nupi da ahen ma sakti sina si haiba si pangthok kadaba audition asi ki paujel oiga ni haina fongdoraki Mamang chahi da su togiba Iowa India 2017 amuka na Manipur da su mu audition oina ID 2018 gi Mr. Miss amadi Mrs. category gi audition oina date 14 da amadi date 16 da Hotel Infal Sangai Hall da audition gi da mak schedule tawre haina mayam da khoina inform tawjabane hoi gi Iowa India gi motive behind the pageant hire gadi hoi gi sexual harassment, child abuse, adagi women empowerment, sugumba mayam sigi akoi against that thabak to bahai gadra aduga akoi women empowerment gi against nate magi support to boy na ko yes definitely aduga amarom dana chaliba contestants mayam se haidi chaliba mi contestants sing sigi so muka platform ama haitare national da Manipur dagi sida audition tawani in house ta ko then adudagi direct moi entry tawga national pageant chang gadamne direct entry ne moi se sidagi dum state level dagi chang gi bisina direct chang ga national chang matung da national dagi moi winner oira matung da if they are capable of going to international pageant adudi moi dum international chat pagi chances so lady top wakhallon yimfam oiba Iowa gi beauty contest ni Landam asidagi mating leiba mihut kaya khanduna iramdam gi mingchat purakpu oisanu Haujik adom gi damakta thamjariba ahanba Manipur designer week pangthok nambagi khongthang lokhalakpu oina Imphal Hotel da audition pangthok khibagi pawdam asi mayam punnam yengtaminasi October 3 lamboi khongnang khongda pangthok kadoriba ahanba Manipur designer week da saruk yagadaba modelers sing khanbagi thauram thas yauki batang manga da Imphal Hotel gi Sangai Hall da pangthok rei lamdam asigi fashion designer Kumar Laistram gi lamjing lamtak makhada tongan ba designer tara hen bana punsinduna pangthok kadorba Manipur gi ahanba designer week asina lamdam asigi handloom gi potok sing saukhat lanna ba bade lamdam asigi mingchat purakadaba designer sing puthok ngana ba pandam thamli model nupa tara nupi kuntram di transgender manga khanna na ba pangthok ki thoram aduda iramdam asigi aki amogi lamdam yamna thoina khangna ba ton thoi leisang them manda leima made nirmal kangjam na chingba saknai ba kyan jury singoina saruk yaki कोई मणिपुर थोकलिबा पोथोक्सिंग से कमाई तौदना कोई मार्केट ता कमाइना कोइना इनकम ग्रोथ तौनना होनागनी अदे प्रमोशन तौना होनागनी कोई पोथोक्सिंग से कोई लेजरीबा कोई हेलूम की प्रोडक्शन सिल्क की प्रोडक्शन जो कोई मतम से चानाबा मॉडर्न से कोई एस का चानाबा मोंग द सेमदोक सादोगा प्रोग्राम सिदा कोई फजब मैम उल्लगा मैम दा शो तौगदब अखोगी एम्प्लॉयमेंट जनरेट तौबदि कोई हेना कानागनी ना खाले हाइदि एम्प्लॉयमेंट सिंगदसु हाइदि कोई फिसाबी सिंगदसु अदि कोई डिजाइनर सिंगदसु हेना मखोइद खुदोंग चाबा अमदि मोइदसु हेना इकोनॉमिक ता कानाबा पुरपदो ओइगनी ना अदुगी पांदमदा क्वेश्चन 7 सिदी अखोय पार्टी गाक्तनी ने anyway afabu khongthangni mai pakna asoi ngam yaudana thoram pangthokpo oibiu guys that's all we have for you in this episode Matang episode ta ahenwa mapao kaya amuk pudana lakchege ngasige damaktadi matang asida pumna maktagi kaina na batan jalogzage but you guys please subscribe our channel on YouTube and send us your feedbacks and yes never forget to press like goodbye